Lakhipuronline puthokchaba August ki tang 18 thangje numit ki Khomjinba Pao tabirasi ahanbada maroi pao Sahar gi mafam singda bus senbagi thabak sing phagatnabagi PM e-bus seva mantri mandalna ayaba pire Kasar gi udarbon Dayapur da leiba thonggi nakanda nupa amagi sibak chang yanduna leiba miyamna thengnakre Maifana kunthranithoi suba Manipuri lon gi numit amadi taret suba Maifa gi mapok common thorom hayeng pangthoklagani amasung National Highway number kunthra taret Imphal Jiribam lambi gi khongsang amadi irangi mafam sing sengdoktuna semle adubo pochei puba gari sing chathok chasin yadre Hojik mapung oiba pau tabirase Leibak asigi sahar chamaga humphumapanda Public Private Partnership PPP model da e-bus lising taras chenduna sahar ki bus chenbagi thabak sing phagananaba PM e-bus seva kendra gi mantri mandalna ayaba pikre scheme masina bus chenbagi thabakta chahi tara mateng pangduna leigani scheme masina awang nongpok amadi chingi rajya sing yauna krista chahi lising ani ka taramathoi gi mikok thibada yumpham oiduna apunba misingi lakh ahum amasung masidagi hena leiba sahar sing konsingani haire aduga scheme masina ningthina bus chendaba sahar sing da hena midyeng changani haire masina leibak asigi miyoi lising nipu manga tagina lising yankhai manga phawba thabak pigani thaurang asina sahar gi nil khongba hantanba amadi nungsit motpadagi hantan mangamgani aduga carbon thadokpasu laksin mangamhalagani haire Kasar gi udarbon Dayapur na konma mafamda leiba thonggi nakanda nupa amagi sibakchang yanduna leiba miyamna thengnakre Udarbon gi Dayapur Kalain Bill area da thokpa thodok asida laikhitraba miyoy asigiming Obdes Chauhan kawi mayumna Karimganj jila gi Mukam Chera dagine Pao asigi matungina Obdes Chauhan Udarbon Dayapur da mahaki mamagi yumda matam kuina gi mamang dagi leirakhibani hairi adubu ikang khangauduna ngarang irai numit ki ayukta thonggi nakanda mahaki asibakchang yanduna leiramba miyamna thengnaki pau phangbadagi police na mahaki asibakchang lokatuna postmortem bidamak Silchar Medical College ta thaki thodogasi nupi amagi maramdagi mahak puhat boygani mahak masana thauri yanduna sibanate haina mahaki mamana paumi singda phongdoke thodogasi gi matangda police na thihumagi thabak makha chathari haina Silchar dagi Ajit Das na paudam lagli Mobile SIM card dealer sing haujiktagi hauduna police verification amadi biometric lauduna register tawgadabani haina Union Telecom Minister Osini Vaisnavna phongdokre mafam khangdana miyoi amada hektamak SIM card jonbagi thabak tingnanaba amadi masina thoklakpa yaba awaba singdagi kannanabagi damak thaurang asi paikhatpani haire mantrina hai handak ain kaina sizinaba SIM card lak yangkhaini thoi amadi SIM card dealer lising humbutret phagat kre haiki masigalena WhatsApp account lising humbutret amadi payment wallet account lak nipan thingchile haire Manipuri Youth Front of Assam Maifana Kuntranithoi Suba Manipuri Lon gi numit amadi taret suba Maifa gi mapokomon thoram hayeng August ki tangkun nongmaijing nimita Poilapul Community Hall da pangthoklagani ayuki pung 8 da front ki firal chingkhalaba matung pung 10 da aphongba mifam pangthoklagani mifam da Maifa gi President Thangjam Brojen Dr. KN Chan Member Sahitya Academy Manipuri Advisory Board Mutum Rina Singh Chairperson MDC Arambam Nandababu, retired SCS, Beni Mishra, President Ampal, Indra Babu Yumnam, theatre activist, Sobam Jayanti, President, Manipuri Chanura Khorjailup, Salim Nongyai, Principal, Sunrise English School, Dema Khan, President, Singirbon Jipina, President, Chief Guest, Amadi, Special Guest, Amasung Guest of Honor Oina, Sarugyabigani. Thorom gi makha chatharakpa oina Posangwam Rameswari na seho isai saktuna thorom haudokani. Makhata na maitai meyekna wareng ibagi competition gi mana mathumsu yenthokani loinana Thangjamongbi Sanathoi Devi busu ikai khumnaba utchagani haina Maifa gi Secretary General Tampak Mayum Salaudina khangalagli Manipuri Kanbalup Makalna hojik Manipur da thokliba kanglupi ranga sigamari lenana Mizoram dagi lanjengna rakpa singbo Sonai MK Bibah Babanda lerakkiba matung July gi tang 13 da Manipur government na khara pukraba matung miyoi nipan khak Manipuri guest house konjeng lekai da lerakkiba du Mizoram da amuk khongsan khre makhoina konjeng lekai da leiringai da tengbang birakkiba kudingmak
maroina mitei pukailup Lakhipurna makhoi gi leifam pibibagi damak thagat phongdorok pagaloina makalna hangdok charamba relief camp thingzile haina convener Seram Herajina phongdorokle National Highway number 38 Imphal Jiribam lambi gi khongsang amadi irangda chingkin thabana maram oiduna oiramba phibam sengdoktuna semle adubo pochai puba gari singdi chatok chasinjadre National Highway 38 Imphal Jiribam lambi gi khongsang amadi irangda ching ningkhairakpadagi lambi phaunaramdaba adu ngarang road construction company gi miyoi singna sengdoktuna gari chatok chasinde yare adubo hojikmaki oinadi pochai puba gari sing chatok chasinjadre haire Khomjinba Pao lamdam asigi maming leirabi lady skin specialist Dr. Sahajuddin Basir ningthauka namit kudingi well care medicals Lakhipur town da laktuna layenggadori kudung saba si lobi ho advance booking gi damak well care medicals Lakhipur town gi mobile number 8134835398 number asida call tawbirago Khomjinba Pao Health Care amadi Paramedical Science da University Grants Commission na sakhanglaba chahi amagi diploma chahi anigi advanced diploma aduga chahi ahumgi Bachelor of Vocation course tamba yaragani Institute of Medical and Paramedical Science Silchar amadi Gracewell Hospital Meherpur Silchar anina kusam naduna Lingya Vidyapit University Faridabad ki makhada course asi tambiba haure Health Care gi field da skill development oiriba Medical Laboratory Technician, Operation Theatre Technician, Physiotherapist, Radiology Imaging Technician, Patient Care Management na chingba 12 pass tawrabasing na tamba yaraba coursing asi tamduna isana isabu thabak pijabagi kudong saba lobiyo aduga nursing yoga attendant first aid training Emergency Medical Staff amadi RMP course na chingbagi atenba matamgi oiba course singi tamaktasu admission haujare SM Dev Civil Hospital Silcharda practical tobagi khudong chaba su thamjari akupa marol gi damak Institute of Medical and Paramedical Science Ismail Market Central Road Silcharda lengsimbirabu natraga mobile number 9395732456 da pau phaunabiyo Potsamam Chanu Albinagawi, I Institute of Medical and Paramedical Science, Bachelors of Vocational in Operation Theatre Technology Tamni. I Gracewell Hospital practical class Taujabani. I have Tha Hum Madi Matun the operation of whom I Pangasi Sabangan. High river courses Hojiki Matamda Yanga Kudong Chava, almost interiors and Madinana course and hygiene. Mayamsu High River Kudong Chava, Silobinaba, Pharmacy Hygiene. I can make a sign of the I Silchar Institute of Medical and Paramedical Science the pastor Japania the Mujin SM Civil Hospital ICU technician and Aroibada Maroiba Pao Omukhanna Sahar gi mafam singda bus senbagi thabak sing phagananabagi PM e-bus seva mantri mandalna ayaba pire Kasar gi Udarbon Doyapur da leiba thonggi nakanda nupa amagi sibakchang yanduna leiba miyamna thengnakre Maifana Kuntranithoi Suba Manipuri Lon gi numit amadi Taret Suba Maifagi Mapok Common Thorom Hayeng Pangthoklagani amasung National Highway number 38 Imphal Jiribam lambi gi khongsang amadi irangi mafam sing sengdoktuna semle adubo pochai puba gari sing chatok chasin yadre Lakhipuronline YouTube channel gi Khomjinba Pao sandok chaba ngasigi oinadi matang asida loijare